Hello, every good evening. Welcome to Manung Hutna the Mampuna Mudaramukse. Chayong crisis May 2023 gi May Tarik home the Gehor Badum Kanglupani gi crisis si to Antuan version nila say Manipuri Kanglupani Marata Toy Irang say Masi India proxy war Mukni Masi Kanglupani Kanana Bagi Maram Late Aduna Masi Indiagi Kujin Toranga Indiana Tonba Alumba Kusim Lani Habu of Lay Aruga Kari Maram Kanglup Anigi Masigi Chamjamba Apik Poa home Kakti Horbalanchi Chahi home Hazik Pawam Masi Lotion Mangamdana Masigi peaceful Masigi solution Porpongam Drivasi Acho Madam Jina Karino Havna Masi Aquated Pradam Hangala Masi Pokum Masibo Pibangam than a lady Hanaki state government Haziki Anover state government as well as central government Aduna live wafam the Kanglup Anigi Marakta Zik Lady borderline Amaditong and one buffer zone having a chingba high lady wafam singsi Masi Karam Matam the Loigani Masi Lanjan Matam the Kanglup Ani Sik Matogram Karam dialogue Torga Tyson Matunda High Chingamadi Wagi Valley Sharuks in the Chantok Sasin Yagani Hiva Wang Jisuam the Chow Wang Mori Ado Marakta Korekanagumba individual Kanagumba citizen Wagi Ladybug border area ni natraga masigi buffer zone ni aduga masigi line changya de hairen lady badum crossing ama changjal laga lanjal lakpagi adugi wafam mamangi ningsing bya thok dok se mamangi January gi tarik kunga mathoi ni mayang langbam gi maroina rishikanta mayang lamung rishikanta go kakching khunau gi miyoi amakha chuchampur gi area da masi tamtina nomoina kapaga hat khibagi adugi viral video amakha social media da tholakhi aduna almost 70 second gi adum video samkhak ni sound jaudaba aduna matamduna assaulted rifle na kapagi adugi video amakha thokre haibase chuchampur da leiba adumba kuki gi ningol nupi amakha ki mayumda Parga Pugi Adugi Wahoni Aduna Lady Wafam the so Masi Kangluki Irang Amana Masi Oitoki de Tawoda High Irang Sodoma Gloshanki Lady Kangluki Irang Makataki de Aduna Makata Puda Hoziki am the one of the most Hoigi Hozik Labor Hoigi happening no pausing in Marakta Hozik Maitegi Ningo Loba Kuki Mioy Amakakna Anthony Naulak Kawa Mioy Amakakna Lady Ningol Sigi Mayum de la Aga Bor Niba Magi mother-in-law gi Madugi Tauzal blessings Logi Adumba social media gi Amadi Manipur gi Tunga processing the Masigi viral videos and play Adun live from the Haziki Lady Naulak Anthony Naulak ki Magi Oiba Chap Chaba Magi Hadaki Oiba Magi Lambel Sekari no have wafum sini Adun Maru in a live wafum de Anthony Naulak ki Magi Oiba Tunga RTI Tabu wafum lady Adun Manipur Hazik Ladiba Chingamadi Tamda both communities Ladiba Maite Yamadi Cookie IDP sing ki Awaba Makogi Mamsi Yang Matunda IDP sing ki Damukti Yang Matunda Manipur Lakpani as well as Manipur gi Ladiba Maite Ladiba IDP sing in Mafamda Anthony Naulak Athouba within another 3-4 days ki Manung the Chetkani Havagi Chap Chava Paulay Aduna Hazik Anthony Naulak Manipur gi Karam Makalgi Masters Manipur Purgal I will say central government as well as state government na Kanglupani Tyson Mungam Davase Anthony gi Oba Magi personal visit Magi mother-in-law yum na lakba suma visit china Manipur gi Laiba Kanglupani gi Marakta Yamna deeply Masida Kana Kharaba Sauna Kharaba Nakshan Naba Yadraba Kanglup Anisi Magi Oba Handaki visit china Naksal and Bangam Gudoribra Natragana Masida any political gi Oba Kari Karam Kari Wafum Sing Yauri Haibu Wafum Sine Aduna Maruina today we have a topic crossing conflict line. So I welcome Dr.Dhanabir Laishram, social scientist. Dhanabir, welcome to Manung Hutna. And joining to Khuraijam Athouba, former convener, COCOMI. And last but not least, Michael Lamjathang, Thadou Leader. So I welcome all the guests on Manung Hutna, crossing conflict line. So I say, I randomly, Michael Laujage. Michael, Anthony Naulak, one of the Manipurgi, Anuba, Masses Puba, Mioini, Haina, Laway, another side, Amokakta, Magi personal, Bijit Amkak, Magi, Nupi, Mayumgi, Magi, Mayum de la Aga, Tonga Mukalgi, Magi, family, Oiba, Wafum, family, blessings, low Lakpani, Highway, Wafum Tonga, social media, I'm negative over comment, Uncle Supinari. But one thing I will Ube, I would say, has a Kanglup Arigi, a chow conflict, Amokak, last 3 years, like Pose, Kanglupani Tyson Mugam Ado, Hazik Laiba, Anthony Hariba, Mioishina, Magna, Changway Adraba, Adumba, border Mukakni, Natraga,
community ki line de yengo tam da changthok changsin yamna akhoi gi possible oi da badum area am khok changa ga mahakna maitei gi leiri ba ngasi gi khundari bam phom da Anthony Naulak na lak pasi magi visit si kari ai ni yeng bayai overall kamai na tham bining isi gi matek sa han base Anthony Naulak se han bada appreciate to yai aduga samak su yamna penba or harawa phongdok chai I feel very proud because ena nahani chai almost 6 months gumba ena Thadou gi luchingba ama oina Imphal is safe for everyone I will say ena to ramba pot do mayam na lakna ba or meitei da karem na ba or engon da karem na ba gumba yam to raba tar ba su now people has broken the barrier this artificial barrier koi gi manung da tham ki ba anti peace elements leiba kangbu singsa loi na mak se na su kaino to bangam moi ba now jek ma tholak pa se mana thola kansida he must have think it ei unages to bne du matam sangdri ba fauna bangamdri mana second thought leiram gani ba adu mana ki ba kam ta apan ba yauduna lakpang mi se one thing is very clear ma se anti Manipur baza thoba koina haiba Imphal is safe for all kainogi idea of Manipur da thajaba ningba mi sing gi damak safe oire hostile element yaudre haibado mana adu thajabagi adu matungin lakpa oiram gane ei soidna thajai ba okay ani subai sida magi wahai du fajana panba taradi ma se kuki natte ba mana ei paite tribe ne aduga ei zomi community de gine haye ba means kuki su oidre idea of Manipur da su thajai Manipur machane ei hai bagi maram oiduna he doesn't have any fear ma akiba amta leite ba to godo bu hanna amarak reaction counter reaction or adum kapna ba hatna ba phau adugi fivam phau yorak panina adugi kaino gi confidence building gi damak tadi atopa sing gi damak tadi matam khara changani adubu hojik yenga kansida ma se zomi paitena civil society or apex body na sanction pidrobasu he must not have got approval from civil societies but with full confidence masama as a concerned or responsible citizen ama oina magi identity zomi or magi identity paite se nang oiba yadre ya na tanthok pa ya hidedana magi ethnicity di adugi du puraga lakpani na it gives pressure to non-cookie tribes high tare non-cookie tribes like zomi tribe tarit na pulaga saba zomi apun bagi zomi gi leadership sing gi damak tasu yam thuna Thadou ga meite gi community understanding to bagum na to hodraba praja sing sina Imphal se kari hai sera strategically logistic point of view desu adum locate to hibna hojik it just kainogi direct immediate family oibagi couple oibagi to bai wane ba konadi hojik se logistic point of view dadi Imphal se kandaba yada badina kampo pi to champur chatning hairi I need to pass through Imphal ne ba doi taradi helicopter su direct later badina people will definitely break this barrier adum hengal lakani ba so I see it's a clarion call for the civil society leaders hai tare ko maro ina non cookie nataba non cookie oiba akhoina di nahani di hoba kanda or prior to that way Thadou kanano ei phau se distinct Thadou identity dum chatlaga lakpane ba dubu ei phau se masa khangbi ba ngamdabne ba Manipur praja mayam sina adubu oza thoba khoi or atai khoi mi khana khangbai wane ba it takes almost 2 years for me to convince the people of Manipur entire people of Manipur adu phau tora kansida skeptical oibane ba but this is the only way out sinatana lambi to pa lete ba restoration ramagel marakana maroina single citizen praja amana akhoi sumba cross tawr bangamba akhoi hairiba area sida jaga sing changthong chin tawba ya de hena lairi ne hana dege masi akiba leina bagi adu praja amana akhoi single citizen amakhakna border line de cross tawba ngamba taragadi hojik laiba political leadership mayam khakna ngasi lairiba changthok chin tawba ya de area jing da political movement am tawraga ngasi changma ngamda bagi maram de
political leader as it is saying nagari magi escort team yauni all well protected magi security reason the yengo tamda so all protected everything magi the makta sokninga kem ta leitre adu ngasi ba political leaders am ta tholaga leiriba conflict zone myam ji da changaga leiriba kanglup ani si yasana bo na ba masigi responsibility ji kya u da ba adai wai do kama yingwe handaki creation se handaki thodok se politician kambu na silliba pot ne ba see the bluntly, I may be very blunt, yes, investigation chathari ba, committee of inquiry ama leje ba, let them do their investigation. Apart from that, I may be very blunt. Politician kambu sing se, makut yaw di hai ba ya de ba. Suppose Saikot gi MLA a Paulin Lal Hokip na hai ba do. Matam chan na deputy chief minister ni du piram adi, irang to oi hai ba. Hajik su matam chan na separate administration union territory se Manipur se ahum na thugai ramdra ba. Si hen na means problem amuka lakani haibane ba, that means he is threatening the people of Manipur. As my politician nangai line lan tawriba lan hogolak matumda yam thuna khoige deputy cm ani je piram odi lan je tawram dabagi area do oidoi raji absolutely mana haidu dunne ba adabu masu pirak deputy chief minister di yes magi idea oiramba anybody idea oba yai but manga tara su hapa yai ba su kai de ba all cabinet minister can be deputy cm, there is no issues, but togodu yeng ba ya ba se sigi creation se politician ki khut yawi hai bane da adu itare di moi ki do yasin number purak pangam da bani na ko moi ki hiccups adum legen they will be skeptical moi ki di adum hangoi ba half hearted dum moi hi gani ba suppose madam nem cha hai re se ba kari ki lak pangam da bano ba magi nu pa di kari su gi lal ho ba gi president ama oi ba tare di kamai lakani escort nu court na su masagi kai no gi free of mind ma labor mathau tae ba. So now it is pro Manipur versus anti Manipur gine ba. Aduga marak sida yes political party politician kambu na silabani na aphaba amma sina moi gi tenure se handa ki 12 Manipur Legislative Assembly loiding ei mamang sida moi na amuka chief minister silla kan sida oza thoba moi na amuka yasin ba purak pa se yamna Manipur praja gi damakta justice ama le phang ubai yai hai mana ei su thamjaninge ba. So politician kambu sing di matam khara changani moina third mai het thodok numit tu da peace appeal to batara di sip house na escalation se laiba a peace appeal to ba muhut tu da preventive measure ama oina separate administration tala adi khetang praja sing se themba ngamgadra or yum mei thaba yaroi do from because it's their own creation mogi own creation ni na adugi maram tu na irang se dum sang thaki bai wane but ena first round the thamjaning ba point di cookie is the problem cookie kanara koi thidok ta suya yade cookie sukti cookie thidok ta bida ahoina smaina normalcy adum masagi normalcy adum lakpa tar adi is very dangerous because the responsible MLA ama oina amana su union territory ahum matam chana hojik pithok trabadi ko irang adum lakhigani haina mana su thambani na si ahoina laira loba yade ba eight mind thamjage Dhanabir maruina hajik thoi ba thodok se akhoi praja amna changba yadaba jaga da changakpani aduna magi achoba reflection je akhoi laiba sarkar na hotnariba political dialogue ka tora kanglumani yasanaba ji fail oire na utoira natragana hajik sarkar na tawba ngamaktaba thaba amkhak praja amna changaga torpum tamjira hajik government sina praja na sana lairiba akhoi irang ji risk lawjar matungda lairiba kanglumani se yasanaro na langshekpagi adugi khudam oibra adwai kari wafum tham meaning Prem Anthony Naulunala is it's not from Srosarpur. It's not from Kangpokpi. Delhi dagi lakpuni. Delhi de lakpa. You're right. Delhi dagi lakpa, Guwahati dagi lakpa, adum lakpa. Lakpa edi kai no da Manipur gi tampak ta di sang pa ya na hai gi bijam kui re. Akoi asi ke sito de na. Adung sai jo bi ge ni sikan ta di legi de na. Right. Ki January kuma thoi da. Adu Sujampur dani da na. My Zumagi Nupilori in the Sustampurga. Adu dia dum lotion reva. Yes. Akoi sida Mate Nupilo would do Magi Manipona Borga P never. Even akhoi Manipur laiba mere house ki mere after di ma'am ko yaurga press briefing tawrini. Akoi ma'am jam nungai bam po ineva. Aduna thamjaningi di Sujampur dagi laba. Moria de laba. Kampo pi de laba. Adu di ngasai akoi na ngasi khanariba magi crossing the line do adu yamapung phai na haibi ai Okay. adu ani subada sigi da kanari se trust built up to the kaneba trust built up to kane di
ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯦꯜ ꯂꯩꯔꯦ ꯃꯥꯏꯀꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯊꯥꯗꯧꯅꯤ ꯊꯥꯗꯧ ꯉꯥꯛꯇ ꯂꯩꯕ ꯌꯥꯕ ꯅꯠꯇꯕꯗ ꯖꯣꯃꯤꯁꯨ ꯂꯥꯛꯄ ꯌꯥꯔꯦꯕ ꯍꯥꯏꯗꯤ ꯄꯥꯏꯇꯦꯁꯤ ꯖꯣꯃꯤꯅꯤꯗꯅ ꯍꯥꯏꯗꯤ ꯖꯣꯃꯤꯒꯤ ꯃꯣꯏ ꯀ꯭ꯂꯥꯟ 6ꯇꯨꯒꯤ ꯃꯅꯨꯡꯗ ꯄꯥꯏꯇꯦꯁꯤ ꯑꯃꯅꯦꯕ ꯑꯗ ꯃꯣꯏꯁꯨ 7 ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯗꯣ ꯃꯣꯏ ꯂꯥꯛꯑꯦ ꯃꯣꯏ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛꯁꯦ ꯖꯣꯃꯤ ꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯗ ꯂꯥꯛꯑꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯍꯥꯟꯅ ꯊꯥꯗꯧ ꯂꯩꯔꯦ ꯄꯥꯏꯇꯦ ꯂꯥꯛꯑꯦꯀꯣ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯀꯨꯀꯤ ꯍꯥꯏꯅꯔꯤꯕꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀ꯭ꯂꯥꯟ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯤ ꯌꯦꯡꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯣ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯆꯠꯈꯤꯅꯨ ꯍꯥꯏꯅꯦꯕ ꯃꯥꯅ ꯆꯠꯅꯤꯡꯉꯁꯨ ꯑꯗꯒꯤꯗꯤ ꯆꯠꯂꯨꯔꯦꯅ ꯈꯜꯂꯁꯦꯕ ꯑꯃꯨꯛ ꯆꯪꯕ ꯌꯥꯔꯣꯏꯕ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟꯊꯣꯅꯤ ꯅꯥꯎꯔꯣꯁꯤ सिदगी हल्लगा मा हाना सुचांपुर संग याबदु यागदर यावदर दुजु खंगद्रि security reason da aso threat am leidoni da threat am leidoni even hajiksu ngarang press media briefing tawrum masa ge personal threat am lai habi ofum lai adu lakani aduna akoina sida khangi jidi nakalamagi oina di is very clear magi trust built up tawuda confidence building da ko akoi gi di sigi sina ma lakpasina ko Anthony lakpada kaimok tawdana yam nungai na tawrise masi ayamba akoigi Chusampurda leiba Kangpokpida leiba Moreda leiba akhoi prajado praja habadi irang sida yamena thawai yawba nataba Manipur gi ngasai pro Manipur ba kangbu mayam do moidadi yam nungai ba akoigi indication ama piyeba adi si darkar le dum chatpa yabjani gaina khanbagi ada kirisina ngasai ꯆꯠꯂꯒ ꯑꯃꯨꯛ ꯍꯟꯕ ꯌꯥꯗ꯭ꯔꯗꯤ ꯍꯟꯕꯩꯗꯤ ꯑꯥꯗ ꯂꯩꯕꯗꯤ ꯐꯔꯛ ꯇꯥꯏꯗꯅ ꯑꯗꯨꯒ ꯃꯣꯁ ꯑꯣꯐꯂꯤ ꯏꯝꯐꯥꯜꯗ ꯍꯥꯟꯅ ꯌꯨꯝ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯗꯤ ꯄ꯭ꯔꯦꯝ ꯂꯣꯏ ꯆꯠꯅꯤꯡꯕꯒꯤ ꯇꯦꯟꯗꯦꯟꯁꯤ ꯑꯃ ꯂꯩꯔꯝꯅꯦꯕ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯍꯨ ꯕꯤꯂꯣꯡꯁ ꯇꯨ ꯀꯨꯀꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤꯕꯨꯗꯤ ꯃꯨꯊꯠꯁꯦ ꯍꯥꯏꯀꯣ ꯈꯪꯅꯅꯕ ꯁꯨꯝ ꯀꯝꯃꯨꯅꯤꯇꯤꯗ ꯆꯣꯏꯅ ꯁꯨꯝ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯃꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯏꯝꯐꯥꯜꯗ ꯂꯩꯔꯝꯃꯤ ꯃꯌꯥꯝꯗꯣ ꯃꯣꯏꯗꯨꯗꯤ ꯆꯠꯂꯁꯤꯔꯥ ꯀꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯕ ꯑꯃꯗꯤ Karigumba anti peace habitatare, duga anti Manipuri habitatare, anti Manipur habitatare ne. Moisina masi salan indradi, akoin lain gedam ne. Moina salan indaba kambudo, akoi sida lain indaba kambudo, akoin lain gedam ne. Moina santi pam drido, akoin santi nam na thang gedam ne. Kariginoida, moina salan indrisi. Khaidoga leiba haidu leire haibisi yananaba salaningdaba wane adugi du akoina lahalagadi lehelagadi adugi potu thugaidana adagidi so long as santi leitadana conflict sum leradi akoigi demand ji soidana phangni na khalam ganeba anu santi je namna lengadabneba ada akoi santi yam pamba darkar ni akoi imphal da lerambasing sida lakcharaga leibada khoina yabata bani adu eragadi yamna statistically akoida yamna kanaba lei adu moigi di thingakani akoi di thingaroi hojikse 50% clear oire tampakta athingmam ta leite ko habedi akoi di anayek puro haigre semna haidinga da civil society organization jingna anayek lakpa yawgre natra kano thoba laing bagabari yawgre aidi before that adai satra jing mai masing tambal lakpi posu akoi adum hafet lingai je tawnaba adum yabai po legre hojipudi chief minister nadi da haibo grena oda hoji lurise asomdagi langba kangbu jingna lakpada security force na mu sanga lakadra now the question is maram de leite hariba buffer zone do thamjanbagi mongji makan chanari dana even nemsa give gen ngarang nan phungdo khibji Manipur da buffer zone khari darkar le na thamgi ofum le da ada nemsa ki gen hoy dagi moi political authorities in the moina say khoi magi online da kaida share tawna ba wari utai sanari sisu atai nateba masagi separate leiba yanabagi wakhandu da lenga yawarsu akhoi mafam du da satri lenga si khaidokpagi potsida support tawbagi mami tabagi mong du ne ba udlise lake di loi lakpa yare nan wasaloba numita moi ani laidana ko kasi tawde sumdra ne lake di tum lakpa yaiba ada modi authority ne lake lakpa su kasu warning id laitena aduna thamjaning si
si smaina laikan hojik si Chujampur da leramba mete More da leramba mete Kampu da leramba mete hek chaluraga di adum haiba ngamdriba hingadra natraga sigadra ise haiba ngamdriba maramdi nakal lamagi oina di akoina semjariba mai conducive atmosphere je leitri na haitare ni natra aduna hojik laisi adumakpu hoji aina haijabdo adumak oragasu Prem yamna phaba beginning amani. It is a very good beginning. Habadi tampakta leba maitei sing nadi masigi matang sida pura khoi nungsi sanwe leinabagi potsi stand ji logre habadu mudi sengena maramdi singje maida lakpa haisi am thina risk leba pot ne amonda aidi swaida imphal manungda bazar mangda leibina teba khungang singje maida lai ne natra aduna adum yam jingdu yengjaraga hojiki thambiriba ngasi my crossing the line do madu yamena phai aduga same thadou nataba paiti dagi ko jomi group tagi ama sumaina lapu bise si sinadi akhoida yamna keno ye afaba ahu men hai tare ado masi kana gumba sum lanbo me ama sum la ju hoida it may be from Delhi wagera Guwahati wagera lanbo me ama sum la ga masing yaman badu trust built up to buda confidence building to buda ko in between the community ado community understanding the adagidi community contact ta hena khara tapna orsu yam progressive element amani aina mai thamjai. Okay, that so far haji phabu dai dare chai hom jida khoi government chai madi president will government ne ado chai haji chai ani hai dare ko chai ani gi government Manipur gi elected government as well as haji gi lai president rule gi government si na khoi gi inter community engagement je haji ngasi ngrang tau gri inter community engagement je masi am safely tau na ba haji phabu da sarkar gi mai ge gi apun PR as well as elected government je sai jida kari responsibility lokat pi gare haji kari ma kamai na ui PR gi di lokhal roi PR gi di Delhi gi di khange dra Delhi gi di tasena Santi ji porningaba sangthok sangni phasana yange di Delhi na tawgi di am yagre ado sto tawgi dre natra okay ada state ki mu lenga hosi leire state ki lenga leire kanda akhoi na mu yeng doisina akhoi na sai ngang na riba state ki lenga ko singna ala sangmang am ji kari no aise sangmang am dabagi oiramoi ba kari gumba sangmada watho ordi habidi security or mi sang jing du su ado ek lambi da kapna ba khona ba farak ta ba la ga di sumhena hana lermiba trust deficit to dagi yamena sokthoki ba yai na khalam ju yai ba adu changbagi di ngam moina sangge di ngam moida ba wadi letina sangba ju yai na ko adu ba yenga sangam da ju yai adu in course of time mana hojikan je mantri nungri wasak ka lor matung da laiba train sitadi sangang tong man bagi wakham ju lai ko adi ngrang nan je khoi deputy CM kenona nagagi deputy CM na ada salaga Chujampur salaga miyam ga address to budu aduda santi gi pochi jo dum thammeba aduna thamjani se Prem na hangbiri duda yengbu yari se hujike dumaina Delhi na tawdabadudi tawroi tawdramne khoi khang lere tawgedi tha phading ade su dum losalambi ai aduga state ki ju state ki power du ju hana khoi di khangre state ta kaim sinadre moi loi tawgre do aduna state ta taina bu ya ya dabagi matang su lei khoi na ngalingai da state ki dusing majin sengtok ta bi wari ni sengdo amaga di Delhi do taina bu ya yam chauna ko yong do aduna hojiti akhoi sarkar leire anu lengak leire adu pai da ngai ri kari tor kadom no tor dom na habi di ngamde adu ya maroina khoi gi IDP sing kai una khoran da tawai ba kholei ba si ministerial kan go semdo ga portfolio go par kanda kari taurige haidusu akhoi yeng matare aduga asomdagi online daga sum wari saba khotpa tawbusidi sangake di kai sunate mi cham bogula khre natra linga po moina sangake di kaim nate adubu ngasai gi agenda do khaidok tana khoi adum leiri changnadri khaidok pasina sum leiraga di khaidok khige haibi wakhalon du leiraga haifet tawgi mo male na khalleba khoi krai tari mai sabi do amana boirasu ikanda kana bai mongda
ꯉꯥꯏꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗꯧꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯥꯟꯕ ꯄꯣꯠ ꯈꯔ ꯌꯥꯎꯔꯤ ꯑꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯂꯛꯄꯁꯨ ꯌꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ Okay, ai thâu lạc thâu vào đó là say ở Michael là rất thầm cái mà rồi là hắn đã lại vào không chất dưới cái ở vào situation gì mà si political hiện giờ nó bị ai cái hai mươi vào phong say coi cái ở ra Lamjathang là hai cái đó anh lại vào phong đi political hiện cái ở đây đấy anh tốt rồi cả hazik maru ai đi hazik sum vào moment sum vào incident ông khắc thâu lạc vào mà tầm gì đó hazik coi CSO cái leader là mồi na hazik lại vào moment gì mà si cái máy tàu cái convert tàu cái cái coi cái community anh ấy cái coi cái yam structural rồi và dialogue mà tổng nó đó haziki hay và moment xin cái cái vào mà si cái máy tàu share tàu rồi CSO mà xem punjal là mà tụi nó mà xem structure rồi và dialogue tàu với à và cái cái này room ding uber cái máy như vậy Manipur gi irang si CSO mà xem khana bdi nati akoi di khana bse mok yaw shu yaw di akoi na yam taw si mi thawai kan bi ki ba hondong hanjin to bi ki ba mafam chana puthok bi ba wa na mating pang ki ba adu muna yam bangak tane aduga agenda puraga irang si thon khri ba kangbu du de yam ba koi politics to ba kanghu mona na chochang purom dagi khara yaw re dagi di kuki gi koi kulai pai ba koi su group ta khara yaw re adu moi sing sina chathara ku pota tapalom dagi koi gi naham ya mana masagi makun masagi marekai mari mata dagi di maramdam kanna hona bada retaliation to re aduna hari pochi kanglup ani gi marakta khana chena ba thoktana tawgibane hairagadi faminaraga wari sarga loishanaba lambi puthokpa ngamne ba adu masidi adu nate masidi crisis amani crisis sida India government gi khut yam chawna yawi India government na loiraga thamba kuki khulai paiba mi myam ama yawi India government na loiraga thamba mi singsina chatharakpa narcotics ki campaign narcoterrorism ki campaign gi impact yawi India government na phato ga thamba Manipur gi adung loba ko gi boundary sida gi mitop myam changjalaga demographic imbalance sorokna chingi jaga singda disturb torokpa chingi jaga chingmi singi security ka helakpa sumba factor myam yauri ana puna mak sing si loina mak involve tawba puna mak sina contribute toroga oirakpa adu Manipur gi crisis ni masi ko ne cham na hekta meitei ga kuki ga hanabani aduna meitei gi CSO kuki se famina loisan ga damni haiba pochima puna lalai sisima ko yadre okay adagi di Imphal longi oiragana Imphal gi di akoina kuire hanba koi Michael hoi Imphal da hanba labado ja ko myam tawdana oise maduna testimony ni kari testimony no India government na machin thidna Manipur myam da malingi myam da mitei ga kuki ga hanaba dai mo sen changna ba yadre haiba se machin thidini ko gi onadi kaim leite Imphal da lakpoda kaim ta thingba leite tabudabu khulai pai ba mi narco terrorist chang pa yaroi drug lalon ba chang halak pa yaroi langphang to mitei hat ka do mi di lak pa yaroi haiba ne micham hat ka do mi lak pa yaroi haiba ne aduga Imphal di koi micham moina leminaraba lamdam sida khunda minareba kanglu phurup punamakse makoin Imphal da halakpada kaimta khudong tiningai leite Imphal da adum ba hekta kuki uraga hatkani haiba adagi di jomi paite uraga hatkani haiba mar ura hatkani haiba du mami amta leite haibase August ki tang tarukta August ki tang tarukta ko myam ko pulap phamna laukthokrabani Manipur gi CSO myam lo yawraga adu numitu dagi koina phanayamna laukthokpa taraga su India government madu taningde adagi di madugi separatist agenda puraga chaliba kuki gi khulai paiba amadi mokoi politician khara do moi taningde any kuki tribe ki MLA sing taningde moina taningdabanina moina hana set tawgiba agenda sida su push tawga sarpada India dagi moina neega thamba national media ne haijaba media house khara na so dui pawdu da adom da base ro pongong na pongba an adum paw me amse musai da mo koi mi khara na utar ga du chu moining dra koi di national TV da phong adi adum ko shaida so ita phongjal le helai ne ta hapsal le ko aduna admaino hapsal ko sina umyam nong pa ka dong chu mo boy ungning ba adumai tawdana miscommunication disinformation ki campaign sina lahal lagai ko sin namaga purokchibagi kudong chada badune adubu hojikti action na wa ngang bana tab news ta pawni yaw bana tab action na ta maramdi ma kelo sida laga laire mai atopa Thadou gi member me ama lakana koi unare wari sare uje koi Thadou gi hun festival togduri baside ja koi family me am lakduri adu matam dadi je changba yadaba sai koi prem su hai ge ba ai koi prem da hai ju kai no Imphal da changba yadana leram ba hai ba kamai no Imphal da changba yad kana thingi nom tai bio
thing was there hoi ong gi mai dai hoi cs so na tra even hoi government gi market gi jo hai da bu khoi na chang ba ya da na chang ba changan da gi moi na changan da ba hai bi ai ba fear du nei sai tham da ba fear thani da la ko kana thing gi kana thing de ba kana khang de ba pau de ko khang bai wa ne ba swai to myam chat le ba airport myam thing nei flight tai myam nei ari di che hospital sing da lai ngai ba ai moi parents phone to birim ne no angang swai so lai bu do kaisu nu sathi nu phajana treatment to pharaga dum lakani ko kain khan ganu khot kanu nai tino pol phone tawina aduna kaisu leite masi akoina madu da politics sanage ha ga de ja khusham sanai ya ba madu paw se akoina phajana headline je thomaga paw se akoina tapuan ni ba mai ge je puraga sanabe but madu gi politics micham miyam gi awana khudong cha da ba sidai da akoina tunga politics tawudong nate akoina ngasi pami sidi irang si lotion ba micham miyam si magi tangdu leita ba punsida hanjalan ba aduga mara lebe singdu lenga ki chanabi matungina matik chaba chera pai piba action lokhat pa si pochne koina pa mi side ana maside sida hojik mana la aga sida tawmatam sida paudu myam khange myam nungai re but asina han banate adum nutigi dum si di dum lai christmas me da dama lai se akhoi gi thangoi bon parenge adegi ponawja parengda dukan phami singdo moi dam ta hangbiru su moi poche hadak sel kamai tawi ayam ba pol lehi mi si kana kana nom dang biru cho loi kum zara pol loi leirim ne kana kai mai de micham na khangi imphal da kai su khudong thi de akhoi chat pe yae se micham loi khangi kuki gi micham ju khangi mar ju paite jomi kai loi khangi ba problem di separatist agenda pura ga chaliba NTPs element amadi organized group khara do makhoi mi ne hai ba moina control toroga leba moina dominate toroga control toroga thamba territory singsi da leijariba micham singsina moina chaliba agenda dugi ona taina bada chakadaba thabak sing tawge haibudi moina thinge ba aduni adugi area du athoba koi center na di uba adugi area do aduga state government na di uba ngamdabra dai matek to separatist agenda adumba kanglup am khak leire manipur gi hajik leiba phajaba sakdam kanglup ani ge je thuga area habisu city almost khangbam thuene khale ado swai wai sida koi government gi market gi strict oiba action am lokhat pu udab je dai duri अखोई स्टेट गवर्नमेंट की सिना ख्वाइदगी लाइबक थीबसिना मोय मसागी वाखल मिडियंगदा मसागी आइडिया दा थबक तौते मोयदी दिल्लीना कैप्टन अमा हापगा पिरक इंस्ट्रक्शन दु ngang na chatpa aduna kidang lusala delhi halaki nate mama halda to akhoi myam unare ko akhoi udawaidi masing yam mani akhoi ju chief minister ahum mari di thingnare ba phaminar wari sare ba adubu center gi wa ma yaudana masim di hangudra di ne haibase masim moi machin de tuang ya ana sigi lady ba culture se sigi culture sina state amadi center ani se masi akoina dum state ki autonomy si moi exercise to ngam de state ta lejari ba autonomy se punna akoi subject aina khanbada subject humfu khare humfu ma thoi mukse masi center so yaudana state to jaga do ba masagi on wisdom masagi on policy masagi on law frame toroga mana run do jaga da administration se masi almost yang khai gum di adu maru oi moi ba law and order ga se center pa e bithoi kai no koi khang de ba law and order bithogani ama bithogani aru me am se law bithogani adu ga delhi na high dringe delhi ke advice out dringe thabok to ngam de adu di hanagi colonial period ta british ki sahib singna akhoi ki political agent am thamaga adu gi kuthang da tawraga chalan ba lenga londo adu dagi kain khenadre aduna akhoi gi lenga ko singda leidiba moigi ason ba amadi moigi ngamda ba se masina maram moraga moida akhoi ni yengdo sidi moisi akhoi na moida nganga do se delhi de yongno ba aduna delhi da target tawraga wa se akhoi na haibam change delhi oriented oi ba wa ngang de adre manipur government da oriented oi ba khoi local issue discuss tawraga tanaraga lotion bi aw si moida leitre adugi awaba du ne akhoi ni thing aduna state khata da akhoi na rely to se masima sungang khal no aduna akhoi di hujik su whatever lady report si da akhoi policy matter lama tamda center gi meeting se yaroga akhoi gi state government gi miu chu yaroga punna pham pham wari sabu gi sadia da phibum lai masi yam ikai ningai ne ba si yamna laibak thiba akhoi gi phibum ne hai tare akhoi gi state na isana tawjaga da posting se tawdana laibasina even hujik chingda law and order se almost leitabagum mane sida chingda law and order leite se masagi jurisdiction da law and order si phajana hanam da enforce tawchina first priority ogadamne atai loi topiro atai thabak loi topiro ching manipur gi territory gi entire area sida law and order se khar phajana amta efficiently amta enforce tawbiyo madudang amdang enforce tawbudana
problem se almost 70-80% mathanda mang khadam ne adu lemori ba khara dudi target operation ja tok tor ga ne adum thokani anna te ching da diuji ngangning mangang li tawning mo nomai kamning ekta kap tho ali mi haning ekta halal li ngasi bau da ching da thokriba crime sing sida phajana wild tor ga mi pha mi pun tawna chaira pi bam de yaw probe state na yaw de ludelo sala NIA ludelo kitang complicated wa na NIA CBI adu de akhoi gi sida le riba state ki police intelligence loi pham thadal loi author ro kaino department le tu yare NIA nam to jara ni na adu culture du le de adura ngasi ba wo manipur gi to atom case lak pi me am se NIA na case masing thingam na pai gre adu ngasi ba wa ai do NIA da case state na sinamandana na praja du kenu sala NIA da sida biro ai akhoi state police le to le henda ba chamana